हौजिक ओरक्लिबा मणिपुरगी फिबम असिगी येंगलगा इपा इपुना थंबिरंबा ngमखै इरमदम नाट लाइनिंग लाइसोन असे इसाना ngakchaba ngamnaba amade miyamga loinana policy program kaya tawminaduna yawol ihau asi hena mangjil thaba ngamnabagi khongthang ama oina pistok asi tawkhibani haina lona thingkraba lalholok Kanglaipa Communist Party PWG-MC Unification gi PRO chingkhai nganbana mayamda thamlakle lalholok asena press thadorakpa jerolamana hai matam kuinadagi yawol ihau asida yawduna miyamgi seba tawduna laklaba wakhalon manaba KCP group manga puntuna firep ase lawkhibane KCP group manga adode lamyan bakhuman gi miteng makhada KCP porai KCP tamnganba KCP paikhomba made KCP khoirang bane Housing Manipur miyam amadi lengaki loisang school college private institution da demand gi changwang khalak padage miyam henna warakliba asi ki yenglaga khongthang asi longkhibane adumoinamak state lengak natraga central government ka wari sanabada khulai thadopagi wafam leite amaromda nongmagi isingi chawpam yawol ihaugi mengda hengalakliba senkhai thongkai kaya asipu party asina wakhal taminaduna apunbagi pangdal sagatkari haina cherol asina makhat tari